lambi semba hauragani haina khangalakpadagi Imphal Cycle lambi tingbi khongjang handokre matam kyagi mamangdagi hauna fibam thina soklaba Imphal Cycle lambi paring asi matam kuina sembidabadagi ngarangdagi hauna lambi paring asi tingbi khongjang jathaba haurakpa matamda PWD gi makedigi lambi asi atuba matamda sembagi thabak pakhalagani haina aiba serol piduna khangalakpadagi lambi tingbi khongjang handokre haire PWD की Civil Engineer Shi S. Biswachandra Singh hana khangalakpa Deeds of Agreement ki matung inadi kilometer 33 sangba Lallong thongkhongdagi Sagol Mang Bazar fawba lambi gi saruk amadi Kurai Haikru makhong fawba gi saruk asi mathang sahi 2023 ki February tha fawba gi manungda sembagi thabak pakhalagani hyriba lambi sembagi thabak asi manungda hauzik Imphal Cycle lambi gi fibam phattana leiriba asi miyamna sathok kasin tawbada khudong sanabagidmakta semjinba hauragani masigi matungda mapungphana lambi paring asi semjinbagi thabak pakhatkani haina thajaba pirakpadagi ngarangdagi hauna matam kakna Imphal Cycle lambi thingbi khongjang jangsilamba adu handokhibani hairi panba yabadi hairiba lambi paring asi fibam thina sokpadagi miyamna chathok kasin tawbada khudong sataba kaya mayokmaduna laklibani Kuki Singgi Machin Thiba propaganda leptre India government na Manipur da thokliba loikham naidaba wathok ase kanglup ki rangni Meitei amasung Kuki kanglup ani gi marakta thokpai rangni wathok asi wari sanaraga warishin purakani haijna kanglup ani gi mihusing Yaona kayarok hanna wari sanakhiba leirabasu warishin purakpa ngamdana leiri illegal immigrants in Kuki jo narco terrorist sing makedagi Manipur makhoi gi haurakphamni makoina lamdam asigi yelhomeni Meitei singna makhoi gi lam munanaba honabadi wathok asi tholakhibani haina aranba propaganda tawre amaromda makhoi gi aranba propaganda asumba malhannaba honaduna puwari samdokpagi thabaksing leptana chathare sahi 5,000 henbagi puwari leiriba Meitei gi puwari semdoktuna makhoi gi chatnaba yaroidaba aranba wafam sing hapjinduna lamdam sigi yelhomigi Udnaba lisang sitna honarakiba adu Meitei singda natana Manipur gi puwari bu khangba malem gi miyamna angakpa poknabada natana Kuki kangluki Miyoi singasu malem gi khwaidigi oidaba ngangba amadi Machin thibani haina masak khangle masimakna Thailand dagi Prime Minister na Kuki human bias ni haina phungdokhiba leire Inglisingani kulhumdoi ge me ahumdagi Kuki kangluki Miyoi singna Meitei miyam gi mathakta landaba haurakiba loikham naidaba wathok oiriba asi phurupki apunba saktam thugaibaga Kuki Singgi oiba tokaiba laingak natragana lebak ama semnabani haina makoina demand tawri makoi singna huran lonada matam kayagi mamangdagi Indo Myanmar amasung Bangladesh na singba yumlonaba lebak singi ngomkhoi singdagi logi wangmada jangsillakiba singna lamdam masigi manung hanjinba singi mafam sing amade jingya tamya singda khunda laita sinduna lamlo Lallong colonialism sagatnaba matung purukki apunba saktam thugairaga makhoi oiba lebak Zalengam semnaba demand tawrakibani India government na makhoi gi aranba thawonggi khongjang bu khangbadagi tokhaiba laingak natragana leibak sembagi ayaba piroi Manipur gi apunba saktam kaidongoida kaihalloi haibagi firep laukthokhtuna miyamda thajaba pikre adubu wathok asigi warshin purakna bahona bada matam sangna sanghanba amadi landarakliba terrorist singi mafamda kok nonba manba thawong kayam kuina chathaduna laikigadoribage haiba wahang leirakliba si laibak thibani India government na wathok asigi warashin purakna bani haiduna buffer zone semduna security force na ngak senduna Meitei singbu buffer zone da janghandana leiri Kuki singna national highway da Meitei sing free movement jahandana thamliba asida Meitei singna buffer zone thugaire amadi buffer zone manung lansinduna IED bomb Pumjinduna tangdu laitaba thugainaba honare haibiki wakat mifam phamduna nahaunana dharma chatharakiba asi thajaningai oidaba irang sakatnaba Machin thibagi Lallongni Myanmar juntana akanba warning tawkre tha asigi kunipanda Myanmar junta lengak nasinduna malemgi tungan mafam singda lebak adugi miyamna khallaba lengak ama leire haiba adu unabagi damakta sagalakliba makhl pangthoknabagi thabak adu mass boycott tawbagi wafam kaya thok pana loinana mass boycott tawnaba wafam kaya tholakpaga loinana juntagi lusingba oiriba min ong hayingna democracy romda changsingadoriba khongthang adu yaningdaba singgi mathakta akanba warning tawkre Officers sing amadi military gi imung manunggi Miyoi singda wangang aduna mawafam sing asi phungdorakpani Myanmar miyamna military lengak asi lona ayaba moongda onthoknaba siliba thabak asibu yaningda phungdoknaba kaya lakli handakta nauna San State ta junta lengak na loksinkraba
ꯀꯣꯃꯦꯟ ꯑꯃꯁꯨꯡ ꯅꯣꯟꯀꯤꯌꯣꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯀꯌꯥꯕꯨꯁꯨ ꯊꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯚꯣꯠ ꯊꯥꯗꯅꯕ ꯏꯁꯩ ꯅꯣꯡꯃꯥꯏ ꯊꯧꯔꯝ ꯀꯌꯥꯁꯨ ꯄꯥꯡꯊꯣꯛꯍꯟꯈꯤ꯫ ꯃꯤꯟ ꯑꯣ ꯍꯌꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗꯤꯄ꯭ꯌꯨꯇꯤ ꯁꯨꯋꯦꯟꯅ ꯚꯣꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯁꯧꯒꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯡꯒꯣꯟ, ꯃꯟꯗꯂꯦ ꯑꯃꯁꯨꯡ ꯀꯣꯆꯤꯟ ꯁ꯭ꯇꯦꯠꯇ ꯆꯠꯇꯨꯅ ꯋꯥ ꯉꯥꯡꯕꯒꯤ ꯊꯕꯛꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯇꯔꯀꯤꯗ ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯂꯤꯕꯤꯌꯥꯒꯤ ꯑꯥꯔꯃꯤ ꯆꯤꯞ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯁꯤꯔꯦ꯫ ꯇꯔꯀꯤꯒꯤ ꯀꯣꯅꯨꯡ ꯑꯟꯀꯥꯔꯥ ꯊꯣꯛꯈꯤꯕ ꯄ꯭ꯂꯦꯟ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯂꯤꯕꯤꯌꯥꯒꯤ ꯆꯤꯞ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ ꯃꯍꯃꯗ ꯑꯂꯤ ꯑꯍꯃꯗ ꯑꯜ-ꯍꯥꯗꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ 4 ꯁꯤꯔꯦ ꯍꯥꯏꯅ ꯂꯤꯕꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯕꯗꯨꯜ ꯍꯃꯤꯗ ꯗꯦꯕꯤꯕꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯔꯀꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗꯤ ꯒ꯭ꯔꯥꯎꯟ ꯐꯣꯔꯁꯀꯤ ꯆꯤꯞ ꯑꯣꯐ ꯁ꯭ꯇꯥꯐ ꯑꯜꯐꯤꯇꯣꯔꯤ ꯒꯥꯔꯤꯕꯤꯟ, ꯃꯤꯂꯤꯇꯔꯤ ꯃꯦꯅꯨꯐꯦꯛꯆꯔ ꯑꯣꯊꯣꯔꯤꯇꯤꯒꯤ ꯗꯤꯔꯦꯛꯇꯔ ꯃꯍꯃꯗ ꯑꯜ-ꯀꯇꯥꯋꯤ, ꯑꯜ-ꯍꯥꯗꯥꯗꯀꯤ ꯑꯦꯗꯚꯥꯏꯖꯔ ꯃꯍꯃꯗ ꯑꯜ-ꯑꯁꯥꯋꯤ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯃꯍꯃꯗ ꯑꯣꯃꯥꯔ ꯑꯍꯃꯗ ꯃꯥꯖꯣꯕꯅꯤ꯫ ꯑꯜ-ꯖꯖꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯂꯦꯟ ꯑꯗꯨ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯕꯗ ꯀꯥꯏꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄ꯭ꯂꯦꯟꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ 3ꯁꯨ ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯦꯟꯗ ꯍ꯭ꯌꯨꯃꯦꯟ ꯍꯦꯜꯊ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔꯅ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯟ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯦꯟꯗ ꯍ꯭ꯌꯨꯃꯦꯟ ꯍꯦꯜꯊ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯇꯦꯠ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯗꯥꯛꯇꯔ ꯌꯦꯡꯈꯣꯝ ꯅꯦꯕꯤꯗꯤꯇꯥꯅ ꯍꯥꯏ ꯍꯛꯆꯥꯡ ꯂꯨꯝꯅ ꯊꯝꯅꯕ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄꯅ ꯑꯏꯪꯕꯗꯒꯤ ꯊꯣꯛꯄ ꯂꯥꯏꯅꯥꯁꯤꯡꯗꯒꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯂꯥꯏꯑꯣꯡꯁꯤꯡ ꯑꯃꯗꯨꯗꯤ ꯑꯣꯕ ꯐꯥꯏꯕ ꯍꯥꯏꯕꯁꯤ ꯑꯉꯥꯡꯁꯤꯡꯗꯅ ꯍꯦꯟꯅ ꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯐꯤꯔꯣꯜ ꯃꯔꯣꯜ ꯅꯥꯏꯅ ꯏꯟꯕ ꯑꯃꯁꯨꯡ ꯁꯦꯠꯄ ꯃꯊꯧ ꯇꯥꯏ꯫ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯏꯁꯤꯡ ꯇꯣꯏꯅ ꯊꯛꯄꯤꯌꯨ꯫ ꯏꯔꯝꯗꯝ ꯑꯁꯤꯗ ꯐꯪꯕ ꯍꯩ-ꯔꯥ, ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛ ꯆꯥꯕꯤꯌꯨ꯫ ꯑꯏꯪꯕ ꯃꯐꯝꯗ ꯃꯔꯝ ꯆꯥꯗꯅ ꯀꯨꯏꯅ ꯂꯩꯔꯣꯏꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯌꯨꯅꯆꯤꯡꯕ ꯀꯥ ꯍꯦꯟꯅ ꯊꯛꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯩꯇꯩ ꯁ꯭T ꯂꯤꯁ꯭ꯇꯇ ꯆꯜꯍꯧꯗ꯭ꯔꯕꯗꯤ ꯆꯍꯤ 15-20ꯀꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯁꯣꯏꯗꯅ ꯃꯨꯠꯈꯤꯒꯅꯤ꯫ WMC ꯃꯩꯇꯩꯕꯨ STꯒꯤ ꯉꯥꯛꯂꯧ ꯃꯈꯥꯗ ꯄꯨꯟꯁꯤꯟꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯉꯥꯛꯄꯤ ꯆꯟꯕꯤꯍꯧꯗ꯭ꯔꯕꯗꯤ ꯆꯍꯤ 15-20ꯀꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯩꯇꯩ ꯁꯣꯏꯗꯅ ꯃꯨꯠꯈꯤꯒꯅꯤ ꯍꯥꯏꯅ ꯋꯥꯔꯜ ꯃꯩꯇꯩ ꯀꯥꯎꯟꯁꯤꯜ WMC ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯎꯔꯤꯈꯤꯡꯕꯝ ꯀꯨꯟꯖꯣꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯃꯩꯇꯩꯕꯨ ST ꯂꯤꯁ꯭ꯇꯇ ꯆꯜꯍꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯟꯇꯔꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯕꯤꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄꯨꯝꯂꯦꯟ ꯄꯥꯠꯀꯤ ꯃꯌꯥꯏꯗ ꯂꯩꯕ ꯇꯣꯛꯄꯆꯤꯡꯒꯤ ꯆꯤꯡ ꯃꯆꯥꯗ ꯇ꯭ꯔꯥꯏꯕꯦꯜ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ 11ꯁꯨꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠꯀꯤ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜ ꯃꯦꯆ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯆꯤꯐ ꯒꯦꯁꯠ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ "ꯋꯤ ꯋꯥꯟꯠ ST, the only constitutional safeguard to save Meitei, save our future, only NRC, boundary fencing, ILPS will not save Meitei, send the 2 reports for Meitei ST immediately" ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯃꯤꯟꯅꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯨꯟꯖꯣꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 342 ꯀ꯭ꯂꯣꯖ 1 STꯒꯤ ꯑꯥꯔꯇꯤꯀꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯑꯥꯔꯇꯤꯀꯜ ꯑꯁꯤ ꯐꯨꯔꯨꯞ 8,000 ꯍꯦꯟꯅ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯗ ꯑꯆꯧꯕ ꯐꯨꯔꯨꯞꯅ ꯂꯩꯃꯤꯟꯅꯔꯤꯕ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡꯕꯨ ꯌꯣꯠꯁꯤꯟꯈꯤꯗꯅꯕ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯉꯥꯛꯂꯧꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯆꯥꯎꯔꯥꯛꯅ ꯂꯥꯈ 15 ꯔꯣꯝ ꯑꯁꯤꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯕ ꯌꯥꯔꯤꯕ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤꯗ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯐꯪꯂꯤꯕ ꯑꯦꯔꯤꯌꯥ ꯑꯁꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯆꯥꯗ 3.5 ꯈꯛꯇꯅꯤ꯫ ꯄꯤꯛꯈ꯭ꯔꯕ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤꯗ ꯃꯄꯥꯜ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯁꯤꯟꯕ ꯌꯥꯏ꯫ ꯆꯍꯤ 15-20ꯒꯤ ꯃꯅꯨꯡꯗ ꯃꯤꯇꯣꯞꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯗꯨꯅ ꯌꯦꯜꯍꯧꯃꯤ ꯃꯩꯇꯩꯒꯤ ꯂꯩꯐꯝ ꯂꯩꯔꯛꯂꯣꯏ꯫ ꯃꯁꯤꯗꯒꯤ ꯊꯤꯡꯍꯧꯅꯕ ꯑꯃꯠꯇ ꯑꯣꯏꯔꯕ ꯄꯥꯝꯕꯩꯗꯤ ꯃꯩꯇꯩ ST ꯆꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ NRC ꯕꯥꯎꯟꯗꯔꯤ ꯐꯦꯟꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜ ꯃꯦꯞꯄꯨꯗꯤ ꯀꯥꯏꯍꯟꯗꯅ ꯊꯝꯕ ꯉꯝꯈꯤꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯩꯇꯩꯗꯤ ꯃꯉꯥꯜ ꯐꯅ ꯂꯩꯕ ꯐꯨꯔꯨꯞ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯂꯣꯏꯖꯤꯡ ꯂꯣꯏꯌꯥꯗ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯣꯏꯅ ꯌꯥꯝꯅ ꯍꯟꯊꯕ ꯊꯥꯛꯇ ꯂꯩꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ MLA ꯄ꯭ꯔꯙꯥꯟ ꯑꯌꯥꯝꯕꯅ ꯃꯤꯇꯣꯞꯀꯤ ꯈꯨꯠꯇ ꯆꯟꯈ꯭ꯔꯒꯅꯤ꯫ CMꯁꯨ ꯃꯤꯇꯣꯞꯅ ꯑꯣꯏꯈ꯭ꯔꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯗꯦꯜꯂꯤꯅ ꯀꯧꯔꯤꯕ ꯃꯩꯇꯩ STꯒ ꯃꯔꯤ ꯂꯩꯅꯕ ꯔꯤꯄꯣꯔꯠ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯩꯇꯩꯒꯤ ꯏꯊꯅꯣꯒ꯭ꯔꯥꯐꯤ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯂꯦꯇꯦꯁꯠ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯔꯤꯄꯣꯔꯠ ꯑꯁꯤ ꯈꯨꯗꯛꯇ ꯊꯥꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫
Sawambung Relief Camp ta lairamba IDP 38 mayumda sanghankre. IPFM na IDP singda asatak sing tengpangkre. Sawambung Relief Camp ta lairamba Seraudagi IDP 38 ngasi District Authority na mayumda hanjinhankre. Mayumda changringai gi mamang Waikhong yoraklaba tungda authority na Tinba ngamloi hairakpadagi achouba irang ama thoke torambani. Pau asina makhatana hai IDP sing adu sugnu fawadi changba yagani aduga manung hanjinba mafam singa thi changba nungai kiroi haiduna Waikhong yorakpada authority na hairakpadagi IDP sing sawba horakhe. Nakalani gi marakta yamna kanna mungna ramba matungda authority na mafam aduda changbagi ayaba pirekpadagi makoi mayumda hanjinkhibani. Amaromda IDP sing mayumda Halangadabani haiduna matam tharaga lamboi khonang khongda sathariba protest mafamda Indigenous Peoples Forum Manipur IPFM gi Chief Advisor Asang Kasar Michael Lamjathang Thadau Amokko ke MS Jalana Singba Mayamna Christmas Festival ga mari lenena sana thakna polam sing tengbang piba lakre ingta papurakna ba ekhoi masel nungsi janana laimina bagi paujel piba team adubu kokomi gi Convener Kuraizam Athobana Chingba Kayana Taram okay. Asang Kasana Su Nungsinana Leminaba Apil Toke. Maragasida IDP Singna Makoi Bumayumda Hansin Hangani Haina Lengakna Takiba Matam Adu Luigadaba Numit Tare ni Kaktamak Ngaire Haibagalonena Governor Amasung CS ta Ngasisu Memorandum Amampisin Krehairi. Academic year listing ani kuntaru ki lairik namnaba supply gi puraki base bosem na loksilu yadre lakadori ba academic year listing ani kuntaru ki oina Board of Secondary Education Manipur bosem na puthokada ba lairik sing namnaba amasung HSLC examination gi answer script cases nanaba tender fauna amasung board ki order matung inna ibudo margin print and Advising supply taunaba purakhi base bosem gi chairman gi ayaba fangde hayuna secretary na loksilu haiba yakidre wato asigi matang da ibudo margin print and advisor shingi proprietor L Japan haikibada lakadoriba academic year listing ani kuntaru ki oina Board of Secondary Education Manipur gi oina puthokadaba Class 1 dagi 10 fawba tamgadaba lairik sing namnaba amasung mathang sahi gi anganba sarukta pangthokadoriba HSLC exam disingani kunmanga kuntaruki answer script ki siznanaba se supply taunabagi damakta mahaki company asina tender fawke adubu tender thaminnakiba aduda yaukhiba company amana court case taurakpadagi High Court of Manipur da case soknaraba matungda haukiba December 9 da court asigi maikaidigi mahaki company asida se Singna bagi order taki board ki che supply taunaba tender fawkhiba amasung court ki order gi matungena Board of Secondary Education Manipur amasung mahaki company gi logo yauna watermark yauraga loinena NCERT na piriba guideline gi matungena hyriba quality aduda se sing adu supply taunaba ngarang Imphal da gari ani thunglake Gari ani edu ahan bada Dimapur lambi da lakibani adubu lambi chatpa yadabadagi amuk hanna koithoklaga Imphal Jiribam lambi da yamna wana Imphal da thunglaba matung bota supply taunaba honakibani punna mapandagi purakliba se asi truck taretni ahan bagi oina ngarang Imphal da truck ani thunglaba matung ngasi truck ahum aduna hayengna truck ani Imphal da thunglagani ahan bagi oina yamna wana purakiba supply gi se sing adu bosem gi secretary na chairman na yaba pidabana se loba ngamloi haina se thaba ya 100 tender phawbaga loina court ki ayaba yauna purakiba se bosem na loksilu yadriba asigi matangda hojik lairiba government na mijeng changbiu mahaki maikaidagi suhira masigi matangda court ta wakalagani haike Panba yabadi lakadoriba academic year listing ani kuntaruk asi nangnaba Board of Secondary Education Manipur gi makhada lairiba mahiloisang singgi oina darka leba lairik sing matam sana fanghangadabani haina tongan ba mahiroi lup sing na bosemda amadi sarkada yamna kana pressure piribani mamangi sahi singdadi October thadagi hauna bosemna lairik nambagi thabak asi tawtuna lakibani adubu sahi asigi oinadi supply tawba asigi matangda setnaba leibana academic year listing ani kuntaruk asi nanganaba textbook sing matam sana fangba ngamgadra natraga ngamoida haibasi achoba wahang ama oirei